ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯅꯨꯄꯤ 2, ꯅꯨꯄꯥ 1꯫ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8 ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯛꯄꯁꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯕꯕꯥꯅꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯣ, ꯀ꯭ꯂꯥꯁ 10ꯁꯤꯗ ꯉꯝꯖꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯍꯦꯟꯅ ꯍꯣꯠꯅꯒꯦ ꯈꯜꯂꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯣ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯗꯤ ꯍꯣꯁꯇꯦꯜꯒꯨꯝꯕ ꯕꯣꯔꯗꯤꯡꯒꯨꯝꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯌꯥ ꯏꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯌꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯁꯦ ꯌꯨꯝ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯏꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟꯁꯤ ꯈꯔ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯕꯕꯥꯅ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯊꯝꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯩ ꯆꯠꯈ꯭ꯔꯒꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯅꯥꯅ ꯍꯣꯠꯅꯅꯤ? ꯑꯗꯨꯅ ꯑꯩꯁꯦ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯤꯡꯉꯤ꯫ ꯐꯅ ꯏꯃꯥꯅ ꯊꯤꯡꯉꯁꯨ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯕꯕꯥꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯕꯕꯥꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯅꯨꯄꯥꯒꯤꯁꯨ ꯌꯥꯎꯏ, ꯄꯨꯟꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯂꯕꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯐꯝꯗꯨ ꯌꯥꯝꯅꯗꯤ ꯅꯥꯜꯂꯤ꯫ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯅꯤꯅ ꯆꯃꯣꯠꯅꯗꯤ ꯂꯩꯇꯦ꯫ ꯋꯥꯁꯔꯨꯝ, ꯕꯥꯠꯔꯨꯝ, ꯇꯣꯏꯂꯦꯠꯀꯁꯦ ꯑꯗꯨꯝ ꯃꯁꯥ ꯅꯥꯟꯅ ꯂꯩ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ 10ꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯑꯋꯥꯔꯁꯦ ꯄꯨꯡ 12 ꯐꯥꯎ ꯃꯇꯝꯁꯦ ꯁꯥꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯃꯇꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯅꯣꯡꯒ ꯀꯟꯅ ꯃꯪꯕꯒ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯥꯟ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯇꯣꯏꯂꯦꯠ ꯔꯨꯝꯗ ꯆꯪꯅꯤꯡꯉꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯕꯨ ꯑꯩꯅ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯗꯩꯅꯥ ꯑꯃꯨꯛꯇ ꯍꯧꯒꯠꯂ ꯋꯥꯁꯔꯨꯝ ꯐꯥꯎꯗ ꯆꯪꯃꯤꯟꯅꯔꯨꯁꯤ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤ ꯃꯁꯥ ꯌꯥꯝꯅ ꯄꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯥꯕ ꯇꯨꯝꯕ ꯌꯥꯝꯅ ꯐꯩ꯫ ꯃꯥꯅꯕꯨ ꯇꯨꯝꯈ꯭ꯔꯗꯤ ꯍꯧꯗꯣꯛꯎꯕꯁꯤ ꯈꯔ ꯋꯥꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯍꯧꯗꯣꯛꯇ ꯌꯥꯗꯕꯗꯒꯤ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯇꯥꯁꯟꯅꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯉꯣꯟꯗ "ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯡꯀꯥ, ꯑꯁ ꯑꯩ ꯇꯨꯝꯒꯦ ꯍꯧꯗꯣꯔꯛꯀꯅꯨ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯗꯩꯅꯥ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯇꯧꯅꯤꯡꯉꯛꯑꯦ, ꯅꯪꯒ ꯑꯃꯨꯛꯇ ꯆꯪꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ, ꯏꯇꯣꯝꯗ ꯀꯤꯖꯩ ꯇꯧꯕꯅꯦ" ꯍꯥꯏꯔꯝꯃꯤ꯫ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯅ ꯑꯃꯨꯛ "ꯏꯕꯥꯅꯤꯕꯨ ꯉꯁꯥꯏ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏꯗ ꯇꯣꯏꯂꯦꯠꯇ ꯆꯪꯉꯨꯔꯗꯥꯏꯅꯦ, ꯑꯩ ꯉꯝꯃꯔꯣꯏ, ꯅꯪ ꯀꯅꯥꯅꯣꯝꯃ ꯍꯧꯔꯒ ꯆꯠꯂꯨꯔꯣ, ꯍꯧꯖꯤꯛ ꯅꯨꯄꯥꯔꯣꯝꯒꯤꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯔꯝꯈꯤꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯀꯤꯔꯨꯅꯨ, ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯒ ꯂꯩꯔꯤꯗꯨꯕꯨ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯤ ꯅꯨꯄꯥꯔꯣꯝꯒꯤ ꯑꯁꯣꯝꯗ ꯂꯩꯖꯈꯤꯕꯗꯨꯕꯨ ꯐꯔꯦ ꯐꯔꯦ ꯇꯨꯝꯍꯧꯔꯣ, ꯀꯨꯝꯚꯀꯔꯅꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏ ꯇꯧꯔꯗꯅ, ꯏꯕꯦꯝꯃ ꯅꯪꯅꯕꯨ ꯐꯠꯃꯟꯗꯦ, ꯅꯁꯥꯗꯣ ꯁꯨꯡꯅꯣꯏ ꯍꯦꯛ ꯅꯣꯏꯔꯣꯏ." ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯀꯩꯁꯨ ꯇꯧꯔꯛꯇꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯉꯨꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯋꯥꯁꯔꯨꯝꯒꯤ ꯏꯁꯤꯡꯗꯨ ꯁꯨꯝ ꯇꯞꯅ ꯇꯣꯞ ꯇꯣꯞ ꯇꯥꯔꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ "ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯔꯝꯕ꯭ꯔꯅꯦ, ꯑꯃꯨꯛꯇꯒ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ" ꯍꯥꯏꯗꯅ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯋꯥꯁꯔꯨꯝꯒꯤ ꯃꯤꯔꯔ ꯑꯗꯨꯗ ꯃꯃꯤ ꯁꯥꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤꯒ ꯃꯃꯤꯁꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯛꯈꯤ꯫ ꯑꯗꯨ ꯎꯔꯛꯄꯗ ꯑꯩꯁꯦ ꯇꯨꯡꯁꯜ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯍꯩꯅꯗꯕ ꯁꯥꯎꯝ ꯑꯃ ꯐꯪꯈꯤ꯫ ꯑꯗꯨꯒ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯣꯅꯤꯡꯉꯛꯄ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯁꯦ ꯀꯤꯖꯗꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯁꯦ ꯋꯥꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯁꯦ ꯄꯨꯟꯅ ꯃꯈꯥꯗ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩ ꯀꯤꯖꯔꯅꯤ ꯍꯥꯏꯗꯅ ꯀꯣꯟꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ "ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ, ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏꯗꯨꯕꯣ, ꯑꯁ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ, ꯍꯥꯟꯅꯗꯒꯤ ꯏꯁꯥꯒ ꯈꯔꯒ ꯄꯥꯕꯒ, ꯑꯆꯧꯕ ꯅꯪꯅ ꯋꯥꯏꯁꯜꯂꯛꯄꯗ ꯄꯨꯡꯇꯦꯛ ꯍꯦꯛ ꯇꯦꯛꯑꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ,
ꯈ꯭ꯋꯥꯡꯒꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯛꯑꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃꯁꯨ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡꯗ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩꯒꯤ ꯀꯥꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯏꯟꯅꯔꯛꯏ ꯀꯤꯖꯗꯅ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯑꯒ ꯐꯃꯨꯡ ꯕꯦꯠ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯋꯥꯈꯜ ꯑꯃꯗ ꯂꯩ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯅꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯥꯎꯏꯅ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯍꯪꯉꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯃꯨꯡ ꯕꯦꯠꯇꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯑꯁꯤꯁꯨ ꯕꯨꯠꯅ ꯏꯜꯂꯛꯄꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ ꯅꯪꯒꯤꯁꯦ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯦꯠ ꯄꯦꯠ ꯉꯥꯡꯉꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯀꯤꯕꯗꯨ ꯈꯔ ꯐꯔꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕꯤ ꯗꯩꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡꯗꯣ ꯋꯥꯁꯔꯨꯝꯗ ꯑꯩꯅ ꯆꯪꯉꯨꯕꯗ ꯋꯥꯁꯔꯨꯝꯒꯤ ꯃꯤꯔꯔ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤꯒ ꯃꯃꯤꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯛꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯔꯥꯡ ꯀꯤꯅ ꯀꯥ ꯇꯝꯅ ꯆꯦꯟꯁꯟꯈ꯭ꯔꯤꯗꯣ ꯍꯥꯏꯔꯝꯃꯤ ꯗꯩꯅꯥꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯨ ꯊꯛꯄꯅ ꯅꯤꯁꯥ ꯈꯥꯏꯕꯗꯧꯅ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯅꯤꯁꯥ ꯈꯥꯏꯔꯛꯑꯅꯨ ꯃꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯏꯕꯦꯝꯃ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦ ꯅꯪ ꯃꯤ ꯑꯇꯩꯗꯗꯤ ꯍꯥꯏꯔꯨꯅꯨ ꯅꯪ ꯑꯉꯥꯎꯕꯤ ꯇꯥꯒꯅꯤ ꯅꯪ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯪ ꯃꯇꯨꯡ ꯏꯟꯅꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯏꯃꯥꯏꯄꯦꯝꯃ ꯑꯩꯒꯁꯦ ꯋꯥꯏꯁꯤꯜꯂꯝꯃꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯗꯩꯅꯥ ꯅꯪ ꯊꯥꯖꯔꯔꯣꯏ ꯈꯪꯉꯤ ꯑꯩꯅ ꯇꯝꯃꯤꯕ ꯋꯥꯔꯤꯁꯤꯗ ꯑꯩꯁꯨ ꯏꯁꯥꯗ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤ ꯊꯧꯗꯣꯛꯇꯣ ꯃꯪꯂꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯖꯔꯤ ꯐꯔꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯈꯜꯁꯦ ꯐꯥꯊꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯪꯍꯥꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯝ ꯎꯔꯒꯗ ꯂꯩꯈꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯋꯥꯈꯜꯅꯨꯡꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯖꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯔꯛꯏ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯩꯁꯦ ꯉꯥꯎꯔꯦ ꯍꯥꯏꯅꯔꯝꯃꯤ ꯑꯩꯁꯨ ꯏꯁꯥꯅ ꯍꯣꯡꯉꯛꯏꯕ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯤ ꯈꯪꯖꯕꯗꯒꯤ ꯌꯨꯝꯗ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦ ꯅꯤꯡꯉꯝꯃꯤ ꯋꯥꯔꯗꯦꯟꯁꯤꯡꯗꯁꯨ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯨꯝꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯥꯛꯈꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯨ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯕꯕꯥ ꯏꯃꯥ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃꯠꯇ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯩ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯤ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝꯗ ꯑꯩ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯦꯡꯅꯔꯨꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯟꯅꯔꯒ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯗꯧꯅ ꯇꯧꯋꯤ ꯕꯕꯥ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯕꯕꯥ ꯏꯃꯥꯁꯤ ꯂꯥꯏ ꯇꯤꯟꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯈꯤꯗꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥꯒꯁꯨ ꯇꯤꯟꯅꯕ ꯃꯥꯏꯕꯤ ꯑꯃ ꯀꯧꯕ ꯆꯠꯈꯤ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯐꯖꯅ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯇꯔ ꯊꯦꯡꯅꯔꯤꯗꯣ ꯅꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯏꯇꯣꯝꯗ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯔꯦ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯃꯥꯅ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯈꯔ ꯂꯩꯔꯝꯅꯤ ꯑꯗꯨꯗ ꯏꯆꯥꯅ ꯊꯣꯛꯎꯕꯗꯨꯗ ꯈꯔ ꯃꯥꯌꯣꯛꯅꯈꯤꯕ ꯑꯣꯏꯔꯤꯅꯤ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯥꯏꯕꯤ ꯑꯣꯏꯕ ꯅꯦꯅꯦ ꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯅꯦꯅꯦ ꯑꯗꯨꯅꯁꯨ ꯏꯕꯦꯝꯃ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯅꯃꯥꯅ ꯑꯃꯨꯛꯇꯕꯨ ꯄꯥꯈꯠꯇꯅ ꯑꯩꯗꯤ ꯃꯤꯒꯤ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯃꯤꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯥꯗ ꯂꯥꯏꯌꯣꯛꯅꯔꯦ ꯅꯪ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯕꯨ ꯑꯩꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯀꯗꯥꯏ ꯏꯆꯥꯒꯤ ꯈꯨꯠꯇꯣ ꯄꯤꯔꯛꯑꯣ ꯅꯦꯅꯦ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯅꯦꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯤꯍꯨꯟ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯎꯏꯁꯜꯂꯒ ꯀꯔꯤꯅꯣ ꯌꯦꯡꯉꯤ ꯀꯣꯟꯅ ꯅꯦꯅꯦ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯂꯒ ꯂꯥꯏꯗꯨ ꯈꯣꯏꯔꯝꯃꯨꯔꯁꯤ ꯁꯤꯗ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯃꯥꯒ ꯇꯧꯔꯒ ꯂꯥꯛꯑꯣ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯃꯥꯁꯨ ꯄꯥꯈꯠ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯅꯦꯅꯦꯒꯤ ꯏꯁꯣꯔ ꯃꯃꯥꯡꯗ ꯈꯣꯏꯔꯝꯃꯨꯔꯁꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤ ꯃꯥꯅꯦ
imaga salurasi hairei. Adumaina imaga aiga akhoi puna nene adugi mayumda chatminarami. Akhoi yamna lapnaba oidre. Lekai amatada leiminabane. Mafam adu hek yaubaga nene aduna magi isorgi sanglel adugi mamangda phak ama thabirami. Aduda imadi phamande ai itomda phamo haidana ai itomda phak aduda phammi. Matam aduda aigi narum mayada hagolo salase lao haidana khonjel ani khangna khoi ngangbadong nangangai. Maibi oba nene adusu khangaba male aingonda munna yengai. Aduga magide lai khuramdaba masak mathumdo watanaba leibadina aigi damakta khara sillangiba tawraga magi laisang mamang aduda lai khuramba hauki. Aduga isada tairina amumuk khilakpada aigi isaje thak niyame. Imaso aigi yongi taw aduda pungak hek ngaki. Nene aduna lai khuramba loiraga kaino sindhu mayangi mawongda khara semaga aise mit usalalame. Aduga posak sing adu puthoki. Adumaina tawkhibadagi aigi isaje khangyan hek yangki. Hana ki khangama yaurambadusу madusu pungko khekome. Nene aduna lai khuramba loiraga ingonda sumna hairei. Ibe manangna thengna krido nupa amaga nupi amaga niko. Nupa adudagi nupi duna khara wangna ubra hangai. Tasengna harabada maibi oibi nene aduna haribo waphamdo suki matik chumba waphamne. Maduda iso chumandana isada tu kyaulangna chungkiba khangaude. Aiso maduda sengbodu dum hairame. Nene aduna muk ibema nang maphamdo yaragadi thuna thadoga yumda thora hawro. Nakhoi aduda leibasingdo mathang dasa tarakadore. Ihan hana nangonda thengna halakpane mathang sum thengnarane. Nakhoi aduda leibasingdo kodong loina thirane. Aduga nangi mangda ahan phajong kuyet yetpa masu toina ubra hangai. Tasengbadi madu soigi mangda toina uribane. Aiso ui haidana dum khumme. Maibi oiba nene aduna amu yengo nangi mangda uriba halladuna nakhoi yungi isone. Nakhoi thongal mapada nakhoi babana mahadeva ama lalidana. Ipa ibungo duna nangi mangda laaga nangbu mafam asida kaurakpane. Haidi nang asida lakningba mapogli do. Mafam adubu lamhang tumanglo hangai. Aina mo nene lamhang dinate. Adu madaidu mi yamna tai. Adum yumlaki marakne. Adu nene di exam su kuidre. Adu na muk thorakpa haibado aingonda kitang parak dane. Adu na kamdaungni hangame. Aina adum na haibado da imana mo sumna kumai. Ibe ma thoro aduga yumdo ina phajana orairaga nangi exam do tharo. Nang adumaina mafam aduda thengnarido amuk thengnarukhige hairiro hairei. Maduda iso tumina leiwa amata khumde. Maibi oiba nene aduna imada amo thoibi nangi nupaga tanaruro mi angang sisu yadaba ama leija tawrine. Ado isingda karinoma solaga birake. Kariguma nangna amuk salagasu isingdo tumamdai khudingi thau. Ai isoda haijaraga ising aduda solaktoine. Matau sumna maibi oiba nene aduna isingda solaga aingonda bibirai. Yum hek yaubaga imana babada sumna hairame. Angangsi mafam aduda salhanba yararoi. Mafam aduda sikiba nupa amaga nupi amagi thawaina makoise awaba tanaba ngairaga leire hai. Aduna aidi ibema se salhaningdre hairame. Babana mo adu yaroina mi angangsi tenge jam kuisalaktrabane. Huji amada puhong hongba yaba natre matam leitrabane. Ate tede kai hairake ibema haidana babana aingonda oina hangai. Aina mo baba nene ising dabudi laigi solaga pirei. Tumamdai khudingi thao hai. Ado baba imana budi pakhatsadana haijariba ai amuk sattabadi yaroi. Kuina ada sahi ama ni layugudaba sunate. Aina ada leirabada thani muk mangai. Baba I thinbiro wadin sing aduna su ai sida lakpasi yamna salhaningautabane. Ai salage thengi hairame. Baba namo adu ibema ngasidi sida leirodana ipa hayang nang thinba chatpada nakhoi wadin sing aduga ngangnarage. Hatu hek lapaga ngasaidagi isase pothaba sangdre. Nungaina ngasidi sida potharo aduga leiro hairei. Aina mo baba yabude ay adu horen class aruba malay. Numidang wajasing natakadaba adu ay kangauraroi tawbane. Yumda leiragadi hairame. Baba na mo pare adu di isa na leirik tataway yawbasi ubada. Ipati pungpel hek pele. Leirik na maru ni exam duda loiraga yumasida. Isa de dum potharaga leirane. Ado nang ngahak di phambra hipra tau ko. Ipaloy sila agi isa thinna ba hairei. Imana mo ibe manapa na sagi wakhalon si. Imade gyan taba ngamdre. Napa na sana phani do tauro. Imade salhaningdaba ni ko hairei.
ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯦꯅꯦ ꯀꯨꯃꯥꯔꯤꯅꯁꯨ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯄꯤꯔꯛꯏꯗꯨꯅꯤ, ꯑꯩꯗꯣ ꯏꯃꯥ ꯑꯦꯛꯖꯥꯝꯁꯤꯗ ꯃꯥꯏ ꯄꯥꯒꯗꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ, ꯕꯕꯥꯅ ꯋꯥꯖꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯃꯥ ꯅꯪ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ, ꯅꯄꯥ ꯂꯣꯏꯁꯟꯕ ꯆꯪꯈ꯭ꯔꯤꯉꯩ ꯏꯃꯥ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯌꯥꯔꯅꯤ ꯕꯕꯥꯒ ꯍꯣꯔꯦꯟ ꯆꯠꯈꯤꯕꯗ ꯑꯩ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ, ꯑꯩꯈꯣꯏ ꯆꯟꯒ ꯏꯕꯨꯡꯉꯣꯒꯗꯤ ꯍꯪꯉꯝꯃꯦ, ꯏꯃꯥꯅ ꯑꯃꯨꯛ ꯇꯨꯏꯁꯟ ꯂꯣꯏꯅ ꯆꯠꯅꯈꯤ, ꯍꯜꯂꯛꯑꯅꯤ ꯃꯈꯣꯏꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯃꯥꯗꯒ ꯃꯅꯝ ꯅꯝꯕꯤꯗꯅ ꯐꯖꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯕꯕꯥꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯍꯥꯗꯦꯕ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯈꯣꯏꯔꯝꯃꯝꯃꯒ ꯕꯕꯥꯒ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯋꯥꯔꯗꯦꯟꯗ ꯀꯩꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯅꯨ, ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯃꯤꯅ ꯀꯩꯁꯨ ꯊꯥꯖꯔꯣꯏ, ꯑꯗꯣ ꯕꯕꯥ ꯑꯩ ꯂꯩꯍꯧꯔꯒꯦ, ꯕꯕꯥꯁꯨ ꯂꯝꯅꯒ ꯂꯥꯞꯄꯦ, ꯃꯝꯁꯨ ꯃꯝꯃꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯃꯤꯟꯅꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯁꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯨꯝꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯅꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄ ꯃꯥꯜꯂꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯣꯏ, ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯨꯕꯁꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯣ ꯑꯆꯥꯄꯣꯠꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯋꯥꯔꯗꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎꯅꯤ, ꯌꯦꯡꯉꯨ ꯁ꯭ꯇꯗꯤ ꯑꯋꯥꯔꯁꯦ ꯄꯨꯡ 11 ꯕꯥꯔꯣ ꯐꯥꯎ ꯑꯣꯏꯔꯝꯃꯤꯗꯅ, ꯑꯗꯣ ꯍꯌꯦꯡꯗꯩꯗꯤ ꯄꯨꯡ 10 ꯐꯥꯎ ꯑꯣꯏꯔꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯔ ꯉꯟꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯍꯧꯔꯣ, ꯉꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯂꯣꯏꯁꯟꯗꯣꯔꯕꯅꯤꯅ, ꯑꯗꯨꯒ ꯑꯃꯅ ꯇꯣꯏꯂꯦꯠ ꯆꯪꯕꯗ ꯃꯤ 2-3 ꯍꯧꯅꯔꯒ ꯆꯠꯂꯨ, ꯃꯁꯤ ꯚꯨꯠ ꯇꯝꯅꯕꯒꯤ ꯅꯠꯇꯦꯀꯣ, ꯑꯃꯨꯛ ꯅꯈꯣꯏ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯟꯖꯜꯂꯒ ꯂꯩꯔꯝꯒꯅꯤ꯫ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤꯁꯨ ꯀꯩꯒꯤꯅꯣ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯃꯇꯝꯁꯤ ꯇꯦꯟꯁꯟꯗꯣꯏꯁꯤ ꯍꯪꯅꯔꯨꯕꯗ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯇꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯩꯅꯣ ꯋꯥꯔꯗꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯉꯥꯎꯅꯔꯕꯖꯥꯔꯣ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯃꯇꯝꯁꯤ ꯇꯦꯟꯁꯜꯂꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ, ꯉꯥꯎꯔꯖꯥꯔ ꯃꯣꯏꯁꯤꯕꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯔꯗꯦꯟ ꯈꯔꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯗꯒꯤ ꯍꯜꯂꯛꯅꯗꯕ ꯈꯔ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯡ 10 ꯐꯥꯎ ꯋꯥꯔꯗꯦꯟ ꯁꯥꯔ ꯑꯃꯅ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯤ꯫ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯒ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯆꯣꯟꯊꯗꯦ ꯁꯥꯔ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯁꯤ, ꯅꯈꯣꯏꯁꯨ ꯇꯨꯝꯅꯔꯨꯔꯣ ꯍꯥꯏꯔꯝꯃꯒ ꯄꯔꯞ ꯄꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯄꯨꯡꯒꯥꯏ ꯑꯃꯒ ꯆꯣꯟꯊꯈꯤꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯔꯝꯗꯅ ꯄꯔꯞ ꯄꯔꯞ ꯋꯥꯔꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤ꯫ ꯋꯥꯔꯗꯦꯟ ꯊꯣꯛꯆꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯈꯪꯗꯕ ꯇꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯗꯤ ꯑꯣꯏꯗꯦ, ꯏꯃꯥꯟꯅꯕꯤ ꯑꯅꯤꯈꯛ ꯃꯈꯣꯏꯒꯤꯗꯣ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯠꯄ ꯃꯥꯜꯂꯤ, ꯃꯕꯥꯅꯤ ꯍꯧꯅꯔꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯄꯨꯡꯅꯒ ꯊꯦꯡꯖꯜꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯗꯥꯏꯅꯥꯅꯁꯨ, ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯀꯅꯥꯗꯅꯣ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ, ꯑꯁ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯉꯟꯅ ꯂꯣꯏꯁꯤꯟꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ, ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯛꯑꯦ, ꯍꯛꯀꯥꯝ ꯆꯜꯂꯛꯑꯦ, ꯑꯗꯣ ꯏꯕꯥꯅꯤ ꯇꯨꯝꯃꯨꯔꯁꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯥꯏꯅꯥ ꯆꯪꯒꯗꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯄꯨꯟꯅ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯗꯦꯟꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯋꯥꯔꯗꯦꯟꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯋꯥꯟꯊꯔꯤꯕ ꯑꯅꯤꯗꯨ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯥꯡꯖꯜꯂꯛꯏ꯫ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯍꯣꯁꯇꯦꯜ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯃꯄꯨ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯈꯨꯗꯛꯇ ꯍꯣꯁꯇꯦꯜ ꯂꯤꯡꯈꯠꯂꯤꯕ ꯃꯄꯨ ꯑꯗꯨꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯋꯥꯟꯊꯔꯤꯕ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯝꯕꯁꯦ ꯄꯥꯈꯠꯅꯕ ꯑꯀꯤꯕ ꯑꯃꯃꯛ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛꯇꯣ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯠꯇꯕꯅꯤꯅ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯈꯜꯗ ꯀꯩꯅꯣ ꯄꯨꯈꯟꯗ ꯈꯟꯖꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯗꯥꯏꯅꯥꯅꯁꯨ ꯑꯩꯉꯣꯟꯗ, ꯄ꯭ꯔꯤꯌꯥꯡꯀꯥ, ꯅꯪꯁꯨ ꯅꯣꯡꯃ ꯋꯥꯁꯔꯨꯝꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯅꯠꯇꯦ ꯁꯤꯒꯤ ꯃꯐꯝꯁꯤꯕꯨ ꯀꯩ ꯂꯩꯖꯥꯠꯅꯣ, ꯃꯤ ꯁꯤꯈꯤꯕ ꯃꯐꯝ ꯑꯣꯏꯖꯥꯔꯣ? ꯑꯩꯗꯤ ꯏꯁꯥꯒꯤ ꯈꯔ ꯀꯤꯒꯟꯕꯒ
एग्जाम कुशलक्ट्रे यूमदोइना लाइरिक पाजरुरसिरा खंग्रे कईगी वजानो मखोय अनिना ज्ञान मांगदुना लेरमिदो हंगाई अइना मुक मंगोंदा दैनाइसु मफमसे करिनोमि सिंगसिंगनाई अदो नंग युमदा हंदी हनखिनो एग्जाम था फाजलक्ट्रे एग्जाम फाउदा तंगदि सिदा लेखिसि अदुगा युमदा हनख्रासि अदो नंग सुम नतोम थोपदा तौरनो एगा पुन्ना थोकमिनासि हाइरामे इमानबी दैनाना मुक हुजिकिदो मखोय अनि थोपदनि तौरिदो खंद्रेदि सिदा लेंनिंगत्रे हाइरेई नुमितुदगी नोंग हेंग आनबगा ngarang wanthakibा इमानबी अनिदो hostel asida amuk halaame aduga makhoi mayumda hannaba tawrame makhoi gi mapon masai sing adu loina yomsan tasan ba hawrame aduga makhoi gi manakta su warden sing na question senaraga leirame akoina su mabani na ngarang tawkhibado kamaina tawkhibano hangubada akoida wa mata haidu omde mabani do warden sing adu munna yengame tasengna makhoi gi do warden sing aduna akoi ki kini haidu no haibagira khangde warden sing aduna sangaga leidusu adumaina makoi ani do akoi da wa mata haidu omdana adum mayum da hanki masigi matung imanabi amaso mukwa sum madum da sangubada kanna laura amaga wantharaga leirame ajuke imanabi sidi deinaga akoi humlu na tinaba imanabi ne matamadu dagi wakhanda karino makhalame imanabi dunu wantharido aina yumdagi purakpa लाइगे सिंदो मधु पिथागति फगद्रा हाइदने छि वाखल मलापदगी परपर बितोम देगी कादु तमने सेलई अदु वैगे बेग मनुदगी सिंदो लौथोपदा बोतल अदु हांगग लेरामे इसिंग अदु अमत यावरमदे मधुदै सुंग हेक्तुदै सादा पाखतपगा कईगा अंगक्पा मोइरामे इमानबी देनासो मुक ऐगे नाक्ता संगई अदु गैंगोंदा कईगिनो नंगना अमोमुक नतोमदा कन्ना हेक्ता सिंख्रिदुबो ऐंगोंदादि नतोमदा लैनो हाय नंगे नातोम द हेक्ता कुसेन द हेक्सेन की ऐसु इसिंग बोतन अहांगो दु पायरगा फमुंग द फमग लेरामे मदुदे इमानबी देनाना कैनो बोतन अहांगो म पायरगा उंगग लेरिदुबो नंग अदु बोतन नंगे बेग मनुंग द यावबदु नत्रो हाइरेई माना दुमना हारपदुदे दि पुंगा खेगामे मंगोंदे इन नंगे कमाइना गे बेग मनुंगदा इसिंग बोतन यावी खंगिबा हंगामे देनाना मु कैनो दुदि ngसायुक ऐना साक्तोगा इसिंग थंगिंगक्तना लोइना थक्तोख्रे नंगे बेग तो हांगुबदा यावरमबदगी हाइरेई ऐसुमदुदंग हेक्तुदे साइ तोमदा खोइदक से पिरि थेदामे मंगोंदा ngangbसु याब नते थख्रासिबु खन्ना खुचिना कोकता पाइरगा इसे माथा साना फमगा लै अदुगा इसे मु फुगलंग हौगलागा वानथरिबा इमानबी दुगी मनाक्ता मुक चेंसलामे हंदक्ति वार्डन सिंग अदुना कनाना तालकपनो खंगदे लाइगे ओइबा इसिंग माले अदुसु चफु मसा मा पुथोरगा इमानबी दुगी ममाइदा सुम इसिंग मरि खर खियामे अदुमाइना तौरुबदगी इमानबी दु ज्ञान तमना लाई ज्ञान लापदगी वार्डन सिंग अदुना हॉस्टेल में खलिबा मपु अदुदा फोन खुदक्ता तौरामे मोइगी दु कसु तौते ज्ञान लाई हाइबा माले इमानबी दुसु ज्ञान हेक तारपगा मयामदा सुमना हाइरेई नखोय अमुखना वाशरूम लेरिबा दोमदा संगुरानु मकोक यावतबा नुपा अमगा नुपी अमगा लेहौरबने ऐसु मकोय थेंगनरुबदगी नि ज्ञान मांगख्रिसे ऐगी युंगी मी कौबियो हुजुमा ऐयुमदा हनबा पामे असुमना इमानबी दु पुकपता कपामे वार्डन सिंग अदुसु अमगा मकोयसे हाइफेट येंगनाई अदुगा अमुकसु हॉस्टेल मपु अदुदा फोन तौखि नुमितुगी नोंग हेंगानबगा हॉस्टेल मपु अदुना इमानबी दु ऑफिस के कामदा पुसलगा कैकेनो वरी खरा सानरामे ngayaki matung imanebi duge imung manung sulame aduga maso halani haidana mapon masai do yom salame akoina sunang amuk halaroi ro hangubada madi amukhana halaroi akoi su mafam je thuna thadoka salhauro mafam se karino malhauro bane noi su nong manatraga nong made soidana thingna rakhine asumna hairamaga imanebi do mayumda hanki numitudagi akoi mayamna warden singda singba wari do tamau मफम से कई नथोई से हाइदना वहंग कयाम हंगबा हौरामे वार्डन सिंग अदुसु वा मत खुमदे मोइना खोइदा हाइरि से नखोइना मखाताना लेथगे हाइरगसु अदुम लेथारो नत्रगना युमदा हल्लगे हाइरगसु अदुम हल्लो हेक्ता हाइरेई मखोइगे वांगांग संगांग अदुदा खुसु खोइदौसे पिरि थितपा मखै साउनिंगामे नुमितुदे वार्डन नुपि अमना खोइ मयामगे नाक्ता चंगागा सुमना हाइरेई अंगांसा नखोइ कना टॉयलेट तौगदबा लै लाओ ऐगोइना खोइ हेक्ता पुलप पुना सलुरासे नखोइ कक सत्पा याररोइ लाओ पुंसु थेंगसलानि हाइरेई मदुदा खुसु कीदना वार्डन मैडम अदुगा
ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯈꯔꯅꯁꯨ ꯃꯦꯗꯥꯝ ꯑꯗꯨꯗ ꯊꯦꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅꯗꯤ ꯋꯥꯔꯗꯦꯟ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤꯕ, ꯍꯧꯖꯤꯛ ꯁꯤꯗ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯑꯔꯥꯟꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤ꯫ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯍꯪꯉꯨꯏ, ꯀꯔꯤꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯥꯏꯗꯣ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯔ ꯀꯟꯕ ꯃꯄꯥꯅꯤ꯫ ꯑꯗꯨꯗ ꯋꯥꯁꯔꯨꯝ ꯇꯣꯏꯂꯦꯠ ꯁꯥꯖꯜꯂꯨꯕꯗꯨꯗ ꯏꯆꯝ ꯆꯝꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯏꯁꯨ ꯍꯥꯏꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯗꯦꯟ ꯑꯣꯏꯕ ꯇꯣꯛꯊꯣꯛꯑꯒ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯅ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ ꯅꯈꯣꯏ ꯁꯪꯉꯒ ꯂꯩꯔꯤꯁꯤ ꯃꯁꯤ ꯅꯣꯏ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯏ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯔꯛꯄꯒꯤꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯝꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯑꯗꯣ ꯃꯦꯗꯥꯝ, ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯥꯝ ꯍꯣꯏꯗꯤ ꯋꯥꯔꯗꯦꯟ ꯑꯣꯏꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯗꯨꯒ ꯍꯥꯟꯅꯗꯒꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯤꯕ ꯑꯣꯖꯥ ꯑꯣꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕꯖꯥꯔ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ, "ꯑꯣ, ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦꯌꯦ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯅꯨ꯫ ꯑꯗꯨꯏ ꯃꯍꯨꯠ ꯑꯦꯛꯖꯥꯝꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯨ꯫ ꯂꯥꯛꯑꯣ, ꯂꯣꯏꯅꯔꯒꯗꯤ ꯆꯪꯉꯁꯤ, ꯃꯤ ꯃꯁꯤꯡ ꯄꯥꯒꯦ꯫ ꯑꯩꯅ ꯉꯁꯥꯏ ꯄꯥꯕ ꯃꯁꯤꯡꯗꯨ ꯁꯨꯕ꯭ꯔꯅ ꯑꯃꯃꯝ ꯆꯪꯉꯣ" ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯃꯤꯁꯤꯡꯗꯨ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯁꯤꯡ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯋꯥꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯗꯥꯝ ꯑꯗꯨꯁꯨ ꯄꯥꯈꯠꯇꯅ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯇꯣꯏꯂꯦꯠꯀꯤ ꯀꯥ ꯃꯅꯨꯡ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯀꯧꯔꯒꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯋꯥꯔꯗꯦꯟ ꯁꯥꯔꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯨꯕꯗ ꯍꯦꯛ ꯑꯍꯥꯟꯕ ꯌꯦꯡꯁꯜꯂꯨꯕꯗ ꯃꯅꯨꯡꯗꯨꯗ ꯃꯤ 3 ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯎꯔꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯈꯛ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯌꯥꯝꯅ ꯀꯧ ꯉꯥꯡꯕ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯃꯗꯨꯗ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯒꯤ ꯏꯁꯤꯡꯗꯣ ꯈꯔ ꯄꯤꯊꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯛꯏ꯫ ꯋꯥꯔꯤꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯍꯥꯟꯅ ꯌꯨꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯌꯨꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯄꯥ ꯃꯃꯥꯗꯨꯅꯁꯨ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯌꯨꯝꯗ ꯌꯣꯟꯊꯣꯛꯑꯝꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯃꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯗꯤ ꯆꯥꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯍꯧꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯀꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯂꯣꯏꯅ ꯊꯨꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯅꯣꯏꯅ ꯐꯅ ꯂꯣꯠꯂꯒꯁꯨ ꯅꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯁꯤꯔꯝꯃꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗꯒꯤ ꯑꯦꯛꯖꯥꯝꯒꯤ ꯕꯦꯁ ꯋꯤꯁꯀ ꯑꯃꯠꯇ ꯅꯤꯔꯝꯗꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯊꯨꯡꯅꯔꯛꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯗꯥꯏ ꯂꯧꯖꯔꯤ꯫